Hazifawgi Maru Pausing Pizari. Japan amadi Manipur asi Twin City haina mingthonba cultural city amoina Malem Pumbada Lauthupa yana leire haina Art and Culture Minister Elgin Kumar Fondokre. Lamdam asida fangliba lafudagi lang chingduna firol yauna polam kaya puthokpa ngamle. Captain PD Level Welfare Association ahokiba January 19 ge hingnong yaidagi Imphal Jiri lambi paringda Chatharaki baban hen concentre. Lamdam asida lairaba muthanaba lengakna yaifa thorang kaya paikalabasu chenbi chongbinaba kana leijatraba imung singidi manglan gyasa adumak oiri haibada thoina landri. Suba PM Pungfana Chana Halu Haiba Demanda Government College Oja Singh Chang Silakpa Khongjang Hena Kansin Kibaga Loinana February Ahumdagi class boycott ki Khongjang Chang Silagani Haina Fegok Tana Lengakta Cheksin Watham Trade Joint Teachers Forum Nasu Board Amadi Council gi exam da Sarugyara Roy Haina Lauthokre Kurumzari Times of Manipur gi Manipuri Paumi Tabiriba Mam Punamakpo Asapriya Taram Nokchare Ngasigi Maru Pausing Chakaini Pizari Japan amadi Manipurani gi marakta aduki matik manaba kaya leibana athuba matamda Twin City haina mingthonba cultural city ama oina Malem Pumbada lauthokpa yana leire haina Art and Culture Minister Elgin Kumar Fondokre Bafamase Ngasian Institute of Performing Arts and Identity Atinga amadi Samskriti ki Orissa ga kusamnaduna GN Manipur Dance Academy Imphal gi auditorium da Numinini chumna chathagadauba Indian International Dance Festival 2020 celebrating dance science division hodopagi thoramda fongdokhibane makna makha taraduna Manipur gi culture hena mayek thokhange hairabadi kala gi leiriba social stigma sing muthatpa mathautai haiki aina maram odana natte atingana maram odana natte the force the magnetic force of this arts and cultural activities that is prevalent in Manipur madi force chingaga IDF kumba achaw makhluki purnamana Manipur all forms of dances madugi same platform to porna bahagi sumain chong madugi ponderi banai same seba yamna kai kumna bam to kwa maso kuni appreciate to ke pot na ni na habdoi minister mo in field to ye maso madu phundok jere to Nakalamuramda Dance Festival hodopagi thoramadu sarugyakiba Department of Art and Culture gi Director Ngangom Utam Singhna Tourism Department amadi Art and Culture Department ani asi kusamnaraga chatminaraba matamda state amagi economy hena khumang chausinba ngamgadoribane cultural tourism hena chaukhonaba punna hona minaba yamna tangai fade artist singnasu state ki senthang ngaiduna leibagi mhutta sponsor thibagi hainabi thamba chumgani haibu wafam kaya fongdokhi Lauri national integration Manipur ki integrity kai bi aroi haina lauri integrity is the geographical integrity du khaktana di kana roi Nampuda ngasagi akogi jail da khazal laga noi lebina da bayade na lebuduna di kana roi thamoi gi oiba integrity du ni maroi di emotional integrity du ni thamoi gi oiba integrity emotional integrity di art and culture gi kuthang da patang purapon ngani na khazai aduna aikogi sigumba function nama toroko matamda wana sinbagi pen da baleriba aikoi resource leitabagi awaba mairu nariba Sigumba platform amada sigumba thoram ama sin bai bisi resources mayam ama darkar leiri Chawkhalakpagi matung ina lamdam asida marang kaina fangba polam kaya sisanafam khangdana leirakhiba du ngasidi anauba wakhalon ga loinana polam kaya puthoktuna miyoibana asifawba tawba ngamle haibadu unari masigi manungda aikoi miyoibana pamna chanariba amadi lamdam asigi nat ki oiba thoram singda Changdraba yadraba posak amasu oriba lafudagi lang chingduna miyoibana setna inaba firol yauna atai polam kaya puthokpa ngamle hiramasida TOMTV gi akhanaba pawda mama Nasidi malemasi sakholakpigi lamjenda asuki matik mangzin thana chatnari miyoibana tawba ngamlaktaba thabaksing ngasidi leisilaktere haiba yari anau polam kaya saduna miyamda si fawba ngamle haiba taktuna malemgi miyam mamangda chawthoknari
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯕ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯂꯐꯨꯗꯒꯤ ꯉꯁꯤꯗꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯂꯐꯨꯗꯒꯤ ꯂꯪ ꯑꯣꯏꯅ ꯁꯤꯡꯗꯨꯅ ꯃꯤꯑꯣꯏꯕꯅ ꯁꯦꯟ ꯏꯟꯅꯕ ꯐꯤꯔꯣꯜ ꯌꯥꯎꯅ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯋꯨꯃꯦꯟ ꯍꯦꯟꯂꯨꯝ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯊꯥꯡꯒ ꯁꯂꯥꯝ ꯂꯩꯀꯥꯏꯅ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅ ꯂꯐꯨꯗꯒꯤ ꯂꯪ ꯑꯣꯏꯅ ꯁꯤꯡꯗꯨꯅ ꯀꯥꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛꯄ ꯍꯧꯔꯤ ꯂꯐꯨꯗꯒꯤ ꯃꯦꯆꯤꯟꯁꯤꯗ ꯆꯤꯡꯉꯕ ꯃꯇꯨꯡꯁꯤꯗ ꯂꯪ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯦ ꯂꯪ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯪꯍꯜꯂꯦ ꯀꯪꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯕꯤꯅꯤꯁꯦ ꯇꯥꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯒ ꯕꯦꯒꯁꯤ ꯁꯥꯕ ꯑꯗꯒꯤ ꯑꯃ ꯑꯦꯅꯤ ꯒꯝꯂꯥ ꯁꯥꯕ ꯑꯗꯒꯤ ꯕꯦꯒ ꯁꯥꯕꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯀꯨꯞ ꯃꯀꯨꯞ ꯀꯛꯑꯦ ꯑꯗꯨꯒ ꯁꯦꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯄꯅꯦ ꯑꯈꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯐꯪꯂꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯂꯐꯨꯗꯒꯤ ꯁꯤꯡꯂꯒ ꯂꯧꯔꯤꯕ ꯂꯪ ꯑꯁꯤꯅ ꯐꯤꯔꯣꯜ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯄꯨꯊꯣꯛꯍꯧꯔꯤ ꯃꯗꯨꯃꯛꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯤꯖꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯍꯧꯔꯤ ꯍꯥꯟꯅꯗꯤ ꯅꯨꯄꯥꯅ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯂꯂꯣꯟꯕ ꯑꯅꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯊꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯂꯐꯨꯗꯒꯤ ꯂꯪꯁꯤꯡꯗꯨꯅ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯁꯦꯟ ꯊꯨꯝꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯤ ꯑꯩꯈꯣꯏ ꯂꯐꯨꯅ ꯂꯪꯆꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯁꯅꯥꯝꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯅꯨꯃꯤꯠ 15ꯅꯤ ꯇꯧꯋꯦ ꯃꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯐꯨꯅ ꯂꯪꯆꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯃꯦꯆꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯈꯨꯠꯅ ꯂꯐꯨ ꯃꯀꯥ ꯁꯦꯠꯂꯒ ꯒ꯭ꯂꯥꯁꯅ ꯇꯛꯑꯒ ꯂꯪ ꯑꯣꯏꯅ ꯆꯤꯡꯉꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯛꯄꯤꯔꯛꯑꯦ ꯃꯣꯏꯅ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁꯅ ꯇꯛꯈꯥꯏꯔꯀꯥꯟꯗ ꯂꯪꯁꯦ ꯆꯤꯡꯉꯦ ꯑꯗꯨꯒ ꯂꯪꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯪꯘꯥꯏ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯤ ꯈꯔ ꯁꯥꯖꯈ꯭ꯔꯦ ꯊꯥꯡꯒꯒꯤ ꯅꯨꯄꯤ ꯀꯌꯥ ꯉꯁꯤꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯦ ꯁꯨꯕꯒꯤ ꯍꯩꯅꯕꯤ ꯊꯝꯗꯨꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯁꯨ ꯉꯝꯂꯦ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯏꯁꯥꯅꯕꯨ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯊꯕꯛꯁꯦ ꯂꯣꯏꯅ ꯍꯩꯇꯕꯒꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯔꯤꯈꯩ ꯄꯩꯁꯥꯗꯨꯁꯨ ꯂꯥꯛꯀꯅꯤ ꯂꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯝ ꯆꯦꯟꯕ ꯂꯩꯇ꯭ꯔꯕ ꯃꯤꯗꯤ ꯁꯣꯏꯗꯅ ꯄꯟꯊꯨꯡꯐꯝ ꯌꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯇꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯅꯅꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌా ꯂꯦꯞꯇꯅ ꯊꯣꯛꯂꯛꯄ ꯇꯉꯥꯏ ꯐꯗꯦ ꯂꯩꯉꯥꯛꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯧꯁꯤꯡ ꯑꯃꯁꯨꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯃꯁꯤꯃꯛ ꯊꯥꯡꯒ ꯁꯂꯥꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯅꯕꯀꯨꯃꯥꯔ ꯈꯧꯄꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯊꯥꯡꯒ ꯁꯂꯥꯝ ꯂꯩꯀꯥꯏ NR Mathai Enterprises pu lawtho'u amade thabak suba fangdriba senmising thabak suba yahallu haina taksilladuna Captain PD Labor Welfare Association ahokiba January 25 ge hingnongyai Imphal Jiri lambi paringda chatharakiba ban hena kansinkre asisu banasina maram oiraga jiribam amasung barak thong manakta Imphal tamna lakadawba potchai puba gari kaya panduna leire Cheragasida ngasi nungthil Association ge mihut kangbu amaga jiribam police ki oshiga wari sanakre Wari sanabadu kari karamba waroisin purakadage haiba khangba ngamdri panba yabade ngarang banna maram oiduna barak thongda panduna leiramba man puba gari chahumlom police amasung CRPF ki kangbuna ngak senduna imfalda purakhibane haujik sulambi asida makha tana ban chathari hairi Yumnam Patlaugi Thong Sabada, Niamgi Wangmada Tabak Tauba, Madi Mari Lenaba, PWD gi official Madi contractor gi Matakta, Exen Lokatabagi, Mayokta, Nasi Imphal Cycle Lambi Tingduna Kongjang Jangsin Kray. Peace and Development Coordinating Committee na Nasi Ayuk Pung Taruktagi Kaukiba, Pung Tarani Twigi Banaduna, Imphal Dagi Lakpa Amade, Imphal Tamna Chatkadaba Gari Singh, Tingduna Charan Kide. Banasigi Matangda Peace and Development Coordinating Committee gi Secretary T.H. Hemjitna. Yumnam Palaugi Thongasi Sabada, Aranba Kaya Torokpasi, Yamna Laibak Thibane.
Thong ase sabada yauba contractor amadi EE gi mathakta matik chabe action lokhatkadabani haiba wafam sing phongdokhi nakalamaromda banasi loisilakpa fawbada lenga ki maikai digi karigumba thajaba yaba wafam amata piraktabana PDCC na makhatana ain gi mateng lawragani haiki Kanadagi kaya yamna charaga tawriba thabangno asengba proof evidence akoida leira phawda government haijar bokda media gi thongda mamangi media thongda khona haijar phawda hanna tabidana hauji phawda government sina tumina leishaliba mara leiraba nungtil phawb to huraliba sugumlaba department PWD gi chief engineer amadi impalis Prakash harvesting matakta action lokotri phawba akoi PDCC na akan khongeng changsingani chenjau phaiba khoi contractor singduga department ga manarga aron thup to chenjau tumja tawriba sing matakta ngasi phawba action lokotabi maram anu walenga asena hangjani anu walenga asena thuba matamda action je lawdaba taraga akoi ahenba akan khongjang hena changsilakini habse ai midai thong thamjari India lengak na leibag asidagi lairaba haibadu leihandanaba tungan ba thorang kaya paikhalabasu ngasigi khunai asida kham thengna lairaraba chenbi chobina ba kana laitraba imung singdadi manglan gya sa haibadu oiri apokpa apokpi leikidraba matung fibam chadraba yum amada hingliba haurang sabal awang leikaida leiba konthaujam thazamanbina PMAGY gi makhada yum sanabagi list da yaukhrabasu ngasi fawbada sabidana machet kintharaklaba mahakna leinariba laira khangpok sangbu Fairen thagi angauba nonglei nuksitna sokpidanaba iswargi mafamda thawni jahuri hiramasida TOMTV gi akhanaba pawdumama lominasi awa nungai kaya na pullaga semba miyoi bani kana amana nungai ba punsi amada aduga kana amana awaba punsi amada hingnari punamak aigi laibakta tamlamlaba ngaktani Haurang sabal awang lekai da leiba konthaujam thazamanbi machin manau mari gi manungda khwaidagi ahanni mahaki apokpa santa ingkumja lisingani ga tarahumdoi da leikidari masigi matung kumja lisingani ga taraga nipandana apokpi mama santisu isorgi khuya tanki apokpi leikidraba matung thazamanbi imung hingbada awaba ama mayoknaki nupa ama amadi nupi ahungi manungda manaupi amadi yum pankre itontonbi manau nupi amana home da thamkre nupa ama yaubaduna hingnabagidamak thabak suba yaukre phibam sadraba yum aduda thazaman bi khak leiduna yum poduna leiri mama leitam matung da yam wa khoma do kini anima phenora leitamnina ma laing bada pusan bada adu singna bona bada Now, but you the late trade them. Tabak Shubats at Aina Tobaduga Yam one and dinamly. Yungi Fibam na mahima sing mapung panatam hodraba thazaman bi filonduna yum puri. Amaromda Mahaki Manau Nupana Tabak Subadagi Fanglapa Sempam Karana Mastegi Mating Pangli. Wana Sava Fibam Sadraba Yumadu Fairen Ginungsit Lak Labadi Soidana Hundokini Haibagi Nunangba Marakta Thazaman bi Matanta Akiba Amagaloinana Yum Aduda Lady Puspazu Hoing Sentoxica like them Hanmangam Dauda Home the Thumbs and Jena Home the Kagi member Pradan and Torga Thumgre. Upon a short Patuga Ain Chubaziga Torga Dawi. Resan card natana karisu phangdana leiriba thazaman begi yum PMAGY gi makhada yum sananabgi list ta yaure hairibasu karam kanda sagani haiba khangdari hausiki oina leinanaba yum asimatang sabiba amadi hingnanabagi lambi amatang sembirakpagi apamba thazaman begi thamoida leihori Jing di phange duga haksin kati sadri hoi yum ji kakthang sabiba pam atei thoidokpadi pamde yum je nong juba kan nem ngaitaba suraga talaga hingiba imung asida kanagumba pokchen chawbasingna mating pangbiragadi hairiba konthokjam thazaman bigi yungi awabasi khara do oirabasu kokani haibagi wakal thazaman bigi thamoida fauri cameraman sanjoy galoina paudam jariba nabukumar khagopam tansom manipur harong sabal Government College Oza Singda Taret Subape Mapung Fana Chatna Hanaba Fegoktana Changsilapa Khongjang Hena Kansin Kibaga Loinana February ahumdagi class boycott ki khongjang changsilagani haina
Federation of Government College Teachers Association Manipur Fegokta President Dr. A. Pishakna Lengakta Jackson Wafam Thamkre. College Oza Singda State Government na Pifam Thokpa Taret Suba UGC Pay and Regulation Lisingani Taranipan PWG Mayokta January Kunipan the DM College of Science Tagi Hoduna Fegokta na Changsan Kiba Khongzangi Saruk Amoina Ngasi Thobal District ki Wangzing the Leba YK College ki Geta Fam Kiba Wakan Mifam da Saruk Yaraduna Dr. A. Pishakna Mathaki Wafam Masifong Kibane Wakan Mifam Aduda Dr. A. Pishakna Makatan Hai College Oza Senge UGC ki Taret Suba PSC Atai State Ayambada Loinamak Mapung Pana Chanakre Lemhoriba Haibabu Manipur amasung Himachal Pradesh State Ani Asikhakta Mangaire Manipur Lenga ki Makada Thabak Tawba employee singta Taret Suba PSC Chanaba Hokrabasu College Oza Sengedi Ngasi Fawba Pibidri Masigi Mathakta College Oza Singda State Government na Pifam Thokpa Area gi Senfam Su Oza Singasina Lisingani Tara Taruktagi Lisingani Taranipan Fawba Chahi Ahum Hena Lauduna Laki Hausik Fegoktana Manipur Lengakta Thamliba Wafamdi Lisingani Taramapangi April gi Amadagi Lisingani Kungi Mars ki Kuntramathoi Fawbagi Employee Singi Pifam Thokpa Area Adusu Pithopiyu Loinana College ki Oza Singi Pifam Thokpa Taret Suba UGC Pay and Regulation Lisingani Taranipan asi Piragani Haina Haukiba Chahigi November Kunmapanda State Cabinet na in principle oinayaba pikiba adusu order thopiro haiba sine Adubu Fegokta na Manipur Lengakta January 28 fawgi manungda order thopiyu haina matam thakrabasu isingda leitum thadabagum chupluptuna laikre State Government na in principle oinayaba pikraba wafam amabu tha ani helabu fawda order thopidaba simak leiriba Government College Oza Singda namthak tawibane Jaliba February tha sig ahan bachayol fawgi manungda order thopiyu hiramasiga mari lenana Changsilakliba Khongjanggi Makha Tarapoina Tha Sige Humdagi Oja Singna class boycott ki Khongjang Changsilagane Adumoinamak Mahairoi Singi Parikyaga Mari Lenaba Thabak Thoram Sing di Consiloi Masigisu Masidagisu government na Tabidrabadi Siba natraga Changbagi Langdaida Hena Kanba Khongjang Changsinaba Sem Sare Haiki February sigi manungda aikoi 7 PSA College Oza Singh asida masigi ana in principle da ya biri ba adu confirm to wo ina decision haibedi Manipur government ki College Oza Singh asida 7 PP basi cabinet da decision laure yare makata bada akoi gi as a consequence madugi matung ta ba akoi order na chingba do thuna tokiro natraga di akoi gi site gi Oza Singh gi site gi akoi gi Oza Singh gi ma loibani na reasonable oibidi sum tokeni sum tathaba manba yam kanna torga tokoi heng manba akoi gi adu mato akoi su tokjeni da ba Haukiba Tha Taruki Oina Academic Grade Pebu Grade Peda Onthopiyu Haina Department of Education SK Tongan Tonganba Category Singda Leiriba Oja Singna Matam Kuinadagi Tanduna Lakpa Demandbu Lengak Thoksadana Leithokpagi Mataubu Yaningdabu Fongdoktuna Joint Teachers Forum na Makal Makakyagi Khongjang Changsinaba Sem Sakre Mamang Thagi Kunmanga da Pangthokiba Forum gi Mifamna Laukiba Waripki Matung Ina Lengaki Thoksadaba Mataubu Yaningdabu Fongdokladuna Ngasidagi Wakat Mifam Famba Yauna Seas Work Strike Khongjang Changsinba Hore Haina Forum na Thadrokpa Cherol Amana Hirakli Forum gi Cherol aduna Makatana AGP gi Mahutta GP Oina Piba Department asigi Makhada Leiba Oja Singi Pe Anomaly asi Semdoktuna Order Thokjiba Fawba Changsiliba Khongjang Sing asi Handokloi Masida Natana Bosem Amadi Kosem na Lauba Chahi asigi Class 10 Amadi 12 ki exam singda Saruk Yadabagi Khongjang Su Changsilagani Hairi Jagoi Isai Pumnamak Laidagi Horakpani Haina Imalai Sem Inat Loisangi Secretary Ahibam Laidik Laimana Fongdokre Asi Saloi Langmai Chingi Tharo Sipi Lokta Leiba Nongpok Chingu Thong Maitai Laikol da Pangthokiba Chatkoi Salai Sangi Chahi Mapan Mapung Farakpagi Thauromaduda Arts and Culture gi Commissioner Mongjam Joy Manipur State Kala Academy gi Secretary Laurembam Kisorjit Amade Imalai Sem Inat Loisangi President Chabungbam Ongbi Chanu Chenbisu Sarukyakhi Pangthokiba Thauromaduga Mari Lenana Ahibam Lairik Laimana Makataraduna Maitai Leipak Kang Leipak asi Laigi Leipakne Leipak asi Nungda Sanamahi ka Thago Naduna Panduna Ibudau Pakhang Bana Ngakpa Lamdamne Amaromda Chatkoi Salai Sangna Lamdam asigi Haurakliba Naharol Kayada Mai Haurol dagi Chanaraklaba Chana Kanglon Kaya Takpi Tambiduna Lakle Sanga Sida Hiram Kayage Sintakpa Sintakpi Kaya Sulairi Haiki
मिरोल कयागिदमक मांगदनबगिदमक थमजनजरंबा अपाम्ब इचासिंगी ओइजनबगिदमायना खुंजिनजरगा चटकोई सलाई संग हाइदुना लिसिंग अनिगा तरानिथोइदा मसा लोइसंग अमा इमा लैसेमदगी खाइदोकजरगा चटकोई सलाई संगदा सिनजै चटकोई सलाई संगी सिंताकप सिंताकपी कया अमा लैजै इसैगिदा चटकोइगिदा थांगतागिदा खोंजोम सहेकी चिंगबा सिगुंबा कंगलै सैथारोल हाइना पंथौना थौजानबिबा असिगुंबा सहेक सैदम कयागी सिंताकप सिंताकपी सिंगदा लायेक लोन ओइरबा मयाम असी पुथोकजरगा सिनजदुना महे लोइसंग सिदा तंबीबगी अदुगुमलबा मापलक सुबा थौरम अदुबु निंगसिंगजदुना ngasi si pangthokjabani Manipur gi amata ngairaba awangba thaki mahiloi sangama oiriba Manipur University asige hausak lairiba amasung tauriba administration asi yamna nungnangningai oire haina Kanglaipak Students Association gi General Secretary S Hemjit na thadorpa cherol man hairakle cherol asina makha tarakli University asida mamangda national amasung international thakta pangthokpa seminar amadi workshop kaya hantarakpa amasung academic work kaya hantarakle haina mahiroi lup asina semba Manipur University Education Committee na thizinduna yenglubada academic activities kaya masing hantarakpa thengnabata natana MHRD New Delhi gi hausak laidiba administrator na University gi cell gi awatpa mateng lawba ngamdabana University asigi maraibak tamba ngamdana lairi haina mari leinaba lainga ki puning chingsilakle Nakalamoromda hausak chathariba University gi department kaya gi staff sing launanaba interview tawbada niyam gi wangbada tawba thengnare loinana expert oinaba kauriba singna subject aduga mari leinadaba kaya yawba thengnare maramasina recruitment asi namfuda tawsilaga administration pairiba miyoi singna makhoi masaga khangna chanaba miyoi sing hapnaba oina tawre haibagi khudam fangle hiramasigi matangda mahairoi loop asina MHRD amasong visitor da che thaduna khangalagani hairi China dagi hauduna malem gi leiwa kayada sandorakliba coronavirus ki cheksin thorang lokhat poina Manipur lenga ki health services ki pautak matung ina Jiribam district asu ngarang dagi coronavirus detection camp hangbaga loinana infrared gun thermometer sizinaduna state asida changlakpa miyoi sing check tawbagi thabak mapung fana chathari adumoinama hausik fawbagi oinadi Jiribam lomda changlakpa miyoi amatada coronavirus anabagi khudam fangba leitri Jiribam district lakolak liba cheksin thorang asigi matangda Jiribam gi CMO amade health supervisor Saikhom Jiten na phongdorakpada ngarang dagi hauduna laichar asigi matangda lakolak liba cheksin thorang asida hausik fawbagi oinadi Jiribam da changlak liba miyoi amatada coronavirus na nabagi khudam phangdre hausik fawbagi oinadi Jiribam da changlak liba miyoi sing asi maru oina India gi wangbada chatluba miyoi amata yaudaba thangnaba state sing da chatluba miyoi sing na yamba oibana Khajiktang di safaba oiri adumoinamak mapalamdagi miyoi sing changlak 3 haiduna aikoina laithokpa yadri matam pumna makta mikup nahum sing na leibagi tangai fadaba lei haiki Medical officer Jiribam gi lamjing makhada ngarang dagi sathajarakpa coronavirus screening tawbagi thabak asi huji phawbagi oinadi suspected oiba yaba case amam phau thingnejadri akoigi outside India da chatlubagi record ngasi phawbagi oina leijadri aduga chumnatagi neighboring state da chatlubagi record ayamana oiba aduna huji phawbagi oinandi virus asidagi chingningai oiba yaba case amam phau leijadri Manipurda inner line permit system chanaba haukiba thama farak pagal loinana Jiribam district police KSP Moirangthem Mobi gi meeting makhada additional superintendent of police law and order Hais Basula lanu chingba police ki team mangana Jiribam gi tongan ba mafam singda ngasi ayuk thiba humbagi thabak chathakrai maru oina district asigi tongan ba mafam singda leiba work site base camp Bharatiya Infra Project Limited Prem Kumar Co Limited Rasi Infratech Limited NIS IDCL Godown Singh amadi Varasan bayum singda thiba humbagi thabak adu changsin khibaga loinana chawrakna sinmi chahum lom masak khangdokpagi thabak chathakhi maduda che chang yawram daba sinmi humfunipa lomda temporary ILP sinmi singna leiramliba mafam adumakta da pikhi tungda company gi manager supervisor Godown gi in charge singda ILP gi chana kalon sing ngakna chanaba pautak pikhibaga loinana matung tarakpada niyam gi wangmada mitop sing thamlamlabade ain gi oiba thabak lokhatkani haibagi cheksin wafam su thamki
Amaromda lamdamasada ILP chanaba haukiba thama farak pagaloinana ngasi February gi tang ama fawda January ngapigani Jiribam district ta hangdokliba inner line permit counter da ngasi nungthil pung manga fawda form C gi temporary inner line permit punna lising taret ka chamri ga humfutar mari issue tawkhre aduga form G gi oina temporary inner line permit lising taret ka chamaga supna mapan issue tawkhre hairi Amaromda renewal form chahungani fu humdoisu pisilakle haina Jiribam da hangliba inner line permit counter dagi fangba paw man hairi loina nangasi khakta da form C gi temporary inner line permit chamagani fu lawkhibata natana form nipan na renewal tawrki hairi Haukiba January gi kunthagi numidangi pung nipa makhairom taba matamda Imphal Ukrol lambi paringi Khurai Thoidingzam Leirakta Masakhangdaba Tata Gari Amana Thomlambagi Thogdokta Laikhidraba Lauksang Khong Makha Laikaidagi Sagol Sem Boy Chahini Fumari Apokpa Ratangi Misida Chenaba Gari Amasong Driver Fabiu Haina Ngasi JAC ama semkibaga loinana Pungdongbam Makha Laikaida Miyamna Wakat Mifam Chathakre JAC na Thogdoga Sida Chenariba Gari Amasong Driver Fadriba Fawba Asiba Hakchang Laukiroi Haibagi Firep Hongdri India government ki machi ani longba thawongna lairaba Manipur ge sanaroi singi talent hatok pigadori bra haina coordinating body Khurai na thadorokpa cherol amana pendaba phongdorokle ngasi lubasina thadorokpa cherol amaduna makha na hai hadak Ministry of Youth Affairs and Sports na Khumalampakta leiba Sai STC dagi swimming wushu weightlifting amade fencing masana singasi lauthoklagani haibagi order thorakpa simak India government ki wakhal yaudaba amade achan miran naiba thawongni masida sunatana gold medal fanglakpa sanaroi khara khakta makhangatlaga sai takelda makhatana sanabagi khudong chaba leigani haiba sisu maram chade sai SSG dagi discipline mari asi muthatlaga karamba state ta pugadoribano chatharagliba mathong maram khangdaba luzadaba thawong asina Manipurna afaba sanaroi kaya leptana puthokhlamba du maning halakpagum tawre hairi Lamdamasida ayu khudingi fongba English ki pauche The Morning Bell ki website www.themorningbell.in ki ngarang New Delhi da Union Minister for Information and Broadcasting Prakash Javadekar na haunabi matungina launch tawkre website launch tawbagi achamba thawramadu da pauche sigi publisher Laimayum Basanta Sarma su sarukyaki Matam sangna CPI Konthauzam Local Council gi thawgai puramba Imphal West ki Khabi Awang Laikai dagi Comrade Oinam Nupamacha Masagi Anabana maram oiduna ngasi khangudana laikidabada CPI Konthauzam Local Council na minute ani tumina leptuna awabu phungdokpaga loinana laikidabagi mafamda ikai khumna botkhre ngasi CPI Konthauzam Local Council na thadorpa cherol amana awabu phungdokpaga loinana laikidraba Comrade Oinam Nupamacha Lamyanba Jananeta Irawat ki lamjing makhada Khabi Khulda Laumi gi ihau chatharakpa matamda party asigi tung ilakhi amade matamadu ya kanba laucha pathap ihauda oinam nupamacha naha oina achauba thodang laukhiba misak amani haina singthaki Langmaidong CD block ki makhada laiba Pangantabi Gram Panchayat ki chahi gi oiba social audit gram sabha ngasi Pangantabi makha laikai community hall da pangthokre ngasi pangthokiba social audit gram sabha du da Manipur Social Audit Agency MSAA na gram sabha se da haukiba chahi lisingani taranipan taramapanda paikalakiba MGNREGA amade PMAYG scheme singasina miyamda kadai fawba kana ba pikibage Kari khudong chaba fangan khibage haibagi matangda miyam puna wakhal taminake Tawramaduda Waikhong Jila Parishad member CH Indrajit Pradhan N Indivala Langmaidong CD block BDO A Roman Thaubalamadi Kakchingi district social auditor galoinana coordinator su sarukyaki BLMEC amadi SMC Laikon UPS na senduna Kongba makha nandaibam laikai da leiba Laikon Upper Primary School gi mahairoi singda T-shirt boy column amadi lairik singyan thokpagi tawramama pangthokre tawramasigi saruka moina parents teacher committee gi oiba mifamam su pangthokki athoiba mithunglen gi warol piraduna thongju kendra gi jila parishad member oiriba Seram Nekenna Lainga ki school amabu afaba oihenbada lamdamasigi mamampa oiba sing amade oja singya chauba thodang changi
ngasi Laikon Upper Primary School asina atuba matamda ahongba laktuna school asida tamliba mahiroi gi masing hengalakli basi oza amadi mama mapa oiba singi hona zamanane mahiroi singbu fahanbada oza amadi mama mapa singi marakta achet pathajanaba thamba mathau tai haiki sida laba matamda akoi makhatana sida loiba natri makhatana angang mayam asigi magi talent sing han toktana tongan ba field sing not only education academic line khatana tana to batopa mayam ama se sanabada thawai yauba culture da natraga to batopa field thawai yauba sing ase thidoktana punna angang amabu mapum phana seminna na bohodabada khoi community sigi daita makhatana dumak leiri sina loiba natri Lupa lakh amagi reward lauthokraba lanmi ama yauna Maoist ki lanmi taranithoi Chhattisgarh ki Dantiwada district ki manung chanba Sornar police ki SP amadi district collector da kolai thadoktuna changjakhrei Election Commission of India ECI na thasagi nipanda pangthokadoriba Delhi Assembly election santi oina pangthoknabagidamak Mikhal gi mangoina na review meeting pangthokhrei Mefamaduda Chief Electoral Officer Delhi Commissioner Delhi Police, District Electoral Officer, Nodal Officer amadi local body luchingba singna sarukyaki. Coronavirus ki awaba mayoknariba China gi Wuhan City da leiba India macha chahumga kunmari ngasi Air India gi akhanaba flight Boeing 747 da China dagi India da purakre. Mahairoi singna yambana oiriba miyoi singadu coronavirus na narabra haibadu khangdoknaba ahenba changyeng chathagadori Haukiba kumja lesing ani tarani thoida New Delhi da thokiba Nirvaya gang rape case kamari lenana Fadok Pikraba Mukesh Singh Akshay Thakur Vinay Sharma amadi Pawan Gupta Tihar jail da thauri yanduna hatkadaba pung tarani thoigi mangoinana ngarang Delhi gi court amana thauri yanduna hatambagi yathangadu state okhrei handaki asi tharaga thauri yanbagi state owa anirak sukhrei Amaromda Bharat ke President Ramnath Kovind na Fadok oiriba Vinay Sharma na tharakiba mercy plea reject tawkhrei. Hauzik fawbada case asiga mari lenana Bharat ke President ki office ta petition amata pending da leitre. Maram aduna makhatana makhoi mari gi mathakta court na kari yathang pirakpa ngaiba tari. Hauzik amuk sanabagi paw. Imphal East ki Khetri Awang Laikai da leiba Khetri Iril Mapan Youth Club ki ground da Astro Turf Shopping Complex Gallery Community Hall amadi Football Academy sanabagi damak ngasi Consul General of India to Jeddah Alhas MD Nur Rahman Sheikh na urep uyung tamkhrei ngasi urep uyung tambagal mari leinana MD Nur Rahman Sheikh na paumi sing da phongdokibada KIYC hariba club asi lamdam asida leiba khwaidagi liraba football club singi manungda ama oibata natana football masanada chaubu mafam ama kalliba club amasune club asina tungdasu hena faba national amadi international football player kaya puthoknaba pandam thamli haiki ऐसे तो उतना क्लब सी मे बी एट द ग्लोबल लेवल अरिंग अरिंग क्लब क्या मिले वर्ल्ड तो उतना कन होनरगा तुम योबु या पोनी अदगी नेशनल टीम दा प्लेयर यहोन्नबा अदगी स्टेट की रदी ऑब्वियसली मसिंग याम यावनबा मसी मयाम की क्लब से लेरे मयाम अदगी करवे लेकाईगी कन बचेट पा थाजबनी मयाम की तुंगी बिरिंग नमसु याम कानबा पुथोगम होइगनी हाबिगी थाजबा आई तरफ से थमजर Tauramadu Sarugya Kiba social worker Alhas Sheikh Nurul Hasana KIYC ki pandamdi state league ki mathangi season da Sarukyaba loinana ISL da sanaba fangba ahanba Manipur football club ama oiba haiba sine amarom da hauzik nauna semgala kadoriba football Astro Turf ase tha sigi taradagi sawa hauduna tha amagi manungda loisinaba pandam su thamli haiki handaki sahi ase da state league ki champion oinana bo honaba amadi mathangda I League changma ngamna bo honaba I League ta amak B da champion oiraga A da changaga A gi champion oiraga ISL da koi KYC se Manipur gi leiriba club sing se gi manung dagi
ख्वाइदगी अहानबा ISL दा चंगबा ngamba स्पोर्ट हाउस ऑफ इंडिया हरगा मणिपुर खंगरे सुमेना KYC अमदी खेत्रीगाव दा लेरिबा एवरी पोलिंग स्टेशन दगी खोई प्लेयर कुंथ्रा ट्रायल तरुगा हंदकी सही असिदगी KYC फुटबॉल एकेडमी दे खोई लौगदोरी District Football Association Bishnupur gi meeting makhada Amofa Academy Moirang na sinduna Moirang Multipurpose Higher Secondary School gi ground da chathariba Mari Suba Hemam Biro amadi Hemam Brozen Memorial State Level Under 13 Football Tournament lising ani kungi ngasi nungtil sana kiba match ta Sugunu FC na Fubala FC bu apiba matam gi manungda Panjil ahum sino da maitiba pikre aduga nungtil gi sana kiba ni suba match ta SYC amasung Kumbi FC animak apiba matam gi manungda Panjil ahum chanaduna draw oikre Salai Chess Academy Uripo Khudrom Laikai na sinduna numit nini chupna chathagadauba Marirak Suba Under 15 Rapid Chess Tournament ngasi Academy asigi hold hodokre rated player mangaga loinana lamdamasda leiriba tongan ba school singdagi lakpa sanaroi 18 na sarukyariba chess tournament asi Swiss League system da round taruk thoina khaidoktuna athoi ahen tanagane ngasi hodokpa numita sanakiba ahum suba round loiba fawbuda Samasaki High School gi top seat Guru Aribam Arosmith Sharma Sistu Nista Niketan gi Jalis Saudamna point ahum amade Heritage Convent ki Nadia Saugaizamna point ani makhai fangduna mangjil thana chatli International All Martial Arts Federation Athasigi Kuntaretagi Kunipan Fawa Numit Nini Chupna Mumbai gi Gorai Beach da Pangthokiba Anirak Suba International Beach Combat Games lising ani kungi kickboxing gi KG Yankai Taruki Kanglupta full contact gold medal fanglakraba RK Ronispu haraute yamna opagi tharomama ngasi Manipur People's Club Kaisampat Thoksom Laikai na senduna Kaisampat Thoksom Laikai da pangthokre RK Ronis Kaisampat Thoksom Laikai degi RK Romes amadi RK Rina gi machanupane Ronis haukiba lising ani taramapanda ahanbo ina Gawada pangthokiba International Beach Compete Games da gold lawrakraba matung anirak subo ina chahi asidasu gold medal lawrakpangam kibane Aikoigi paumina hangba wahangi paukum piraduna Ronisna Mahak masamak masana sida inkumja lisingani supna taruktagi sanaba horaktuna National gi thakta gold nipal lawrakraba matung International gi thakta ngasigi gold asi lawrakpane adubu ngasi fawda state government ki maikaidigi mateng amata fangba laitre International gi thak yauna sanarba player amada fangfam thokpa hak sing fanghandaba ngasigi lenga ki maikaidigi midyeng changhaningi haiki Ahanba International Beach Combat Game Gawada tai ara goal laujare aduga handak ke ani subasira goal laujare Mumbai da pangdoksaba numit nini 27 amasung 28 ta pangdoksaba hajibok sanarakpada government side tagi mateng amta phangdri matung tarakpada di government side tagi teng khar pangani Ngasin telephone ke ba pau che singda kari maru ibu pau yaw ke ba ke habadu mayam puna khangminase Manaba Union Budget lesengani kun thabak tawba senge income tax ta kanaba pirabasu thabak fangdaba senge budget oiba ngamdre CM yauna lechingba singna Delhi da board kana khomle North East Border singde gradual da board pigani hairi MSF ke anoba thaupu sing okre Kangla pau PWD gi EE amadi controller action lokhatnaba Imphal cycle lambi ban tawkre Union Finance Minister na budget table tawkre lupa lakh manga fawgi income tax laitre Home Guard ke Association President Oktuna Sarkar bu thagat kre Pauzel Ima Kombi na pamjaramba amadi ima na chatlamba achumba lambi chatlasi Ima Mem Chobi Pangai Bazar da Imphal cycle lambi pung 12 thingzin bagi khongjang changsin kre Manipur gi sanaroi singi talent hatopi ga dawribra body Kanglai pa ki maira Jiribam Police na khanaba drive chathaduna ILP pass paidaba non-local sin missing khandoktuna pass pikre Manipur ga manaba Japan gi Aichi prefecture ga Manipur ga Twin City semgadore Jainta Kumar EE Prakash ki matakta sarkar na action lokhatlu haiduna lambi thingbagi khongjang changsin fre Pandam Indian Army na chatharakpa miyot minai gi mayokta ima kombina hanba leitana thengnaki poirei leimarol gari na thomlamlaga chen kibagi thodok amasu thorakle JAC semkre chenaba sing puthoktrabadi ban chatharakadore
लोइसिलकपदा मरोइब पाउ मुकन्ना जापान अमदी मणिपुर असि ट्विन सिटी हाइना मिंगथोनबा कल्चरल सिटी अमा होइना मालेम पुंबदा लाउथोकपा याना लेरे हाइना आर्ट एंड कल्चर मिनिस्टर एल जेंटकुमार फोंदोक्रे लमदम असिदा फंगलिबा लफुदगी लंग चिंगदुना फिरोल याउना पोलम कया पुथोकपा ngamle Captain PD Level Welfare Association ahokiba January 25 gi hingnong yaidagi Imphal Jiri lambi paringda chatharaki baban hena kansinkre lamdam asida lairaba muthanaba leingakna yaifa thorang kaya paikhatlabasu chenbi chongbinaba kana leijadraba imung singidi manglan gi asa adumak oiri haibada thoina landri Tare suba pe mapung fana chana halu haiba demanda government college oja singna changsilakwa khongjang hena kansin khibaga loinana February ahum dagi class boycott ki khongjang changsilagani haina fegok tana lengakta cheksingwa thamfrei ngasige wenadi matang asida manipuri pawlo shinjare pawmi eng tabiriba myam punumakpu ASHAPRIYA nam kana khurumjari Thank you.